aduna Yeknaba masak Khangsi Marup masak Khangsi akoi kuki punamai ko Yeknaba nate maitai punamai ko Yeknaba nate naga punamai akoi the laibaki against the fattaba tawrapa khara khaktugi wani Chahi Kudingi Faktoktuna Lakpa, Nupi Lal ningsing thouram ngasi, Manipur Lengakna Sinduna Nupi Lal Memorial Complex amadi GP Women College ta pangthokre. Asigi thouram aduda ayu angan midagi Nupi Lal Memorial Complex ta ima singi mafamda haikat lekat tamduna ikai khumna ullaba matung GP Women College ta Nupi Lal gi drama utpaga loinana mapung leba thouram sing pangthokhi. Thouram aduda Chief Minister Thongam Biren hai Yeknaba kanano Marup kanano haiba mayek sengna khangna thabak tawsi Manipur thoklibi irang asi khulai faiba mapandagi changlakpa kharan thwanmani masi miyam amata oiduna thengnaminasi taja asida ekoi machen hunnaba khutta lo paiduna mi fu seiba marup masak khangdabagi thong tawbigano Manipuri film asigi matangda Nagaland Assam Tripura Meghalaya Sikkim Arunachal Pradesh ki CM singna ngahak leitana kari tawbi yai haina hanglagli mamangda Mizoram ki Chief Minister Wairamba Joram Thangana Manipur ki internal matter da khut thingjanbagi mami taki madugi matung nauna amuk Mizoram ki Chief Minister ama lakhi mahangna khara fagada khalaga chamana wafam pongdorale Morida commando na mokhoi gi miyam ole haibana chingba phongdokrokpa asi angakpa poi Morida lariba sing ekhoi gi miyam ni khoi gi miyam nati Manipur da lariba phibam atopana khangloi state amagi internal matter da khut thingjanba irang sagnaba tawba tominasi madugi saruk Mizoram ki Chief Minister na ing tap puraknaba honam inasi haina mahna haiki Chief Minister MBN makata na hilenga asina ima singi thongnabu ikai khumnaba utpa oina governor traffic point dagi pureromba khonang khongfauba labi paring asinga sidagi nupi nando thole haina mayamda paukthokre lamdam sigi nupi singi damak lenga asina yaifava thabak kaya pakhali ima singi manungda chahi nifugi mathakta leiba nupi singi tawaiba scheme ama hudokre hariba scheme asi chahi nifugi mathakta leiba scheme ama ta phongjiba nupi singa amadi bazar da phamabasu migida saidanga phamiba masagi form leitaba ima singda chahi amada lufa lising taruk taruk pina Chief Minister na ima nong thanglai mai yai fatengbang haiba scheme amasu ngasidagi hogdokre ngasigi thoroma du MLA minister yauna department sing amadi mioi kaya su sau yadana pangthoki ngasigi sungma Nupi Lal thouram siga mari leina khoi ima singi damakta Manipur gi nupi singi damakta khoi akhannaba thorang ani khalok chai maduni masi mamangi Nupi Lal gi function da su khoi lauthokraba madudagi khoi haina raga leikraba aduma posakni madudi yana hanbada ngasi Nupi Lal na khangna rebga leiri bai khoi ekhoi nauji mayam na chalaga lei kaluri ba mafam sigi mamang lambi idaiban chute khoi governor mamang da gina purai ro khonang khong khawgi da leiri ba highway gi serko si ekhoi sarkarna munna khanaro matungda mamang da pi ki bai ma singda khoina pi ki ba thajaba commitment gi matungina ngasi dagi hairiba lambi asi Nupi Lal road haina khangnarani haina mayam da sina khosari khoina ngasi sida Pina scheme amakak nupi singi damakta khanana we launch tawjagadori haiba scheme si karino haiba kana sahi nimpu gi mathakta legadaba sahi nimpu di suraba aduga nimpu gi mathakta aduga makhal amata gi mangonda senthok leitaba haiba nupi si sahi nimpu gi mathak oigadabani aduga senthok amata leitriba pencil phangdaba adagi karigom makhal amdagi scheme phangdaba adagi dukan bazar phamagusu bazar do magi pofam leijadabi tangaga phambi adugumba awapa mayam dugi khallakanda be government sina aduguma sai ni phugi mathakta leiraba aduga topa scheme na cover tokdaba isen sing ima sing do sahi imada lupa lising taruk pangjaba yaba hada lupa sama gi pigadaba adugumba scheme sigi maming si koina Chief Ministers ima nong thang leima yai pateng bang ai kana mase koi khudak tagi launch to ba hore ai khoi mangai re ai na tawri ni khoi su adugi ni hana tawra kana pang taw su khoi tawgum si maduna ai khoi de yam sauna kai bala kani aduna Yeknaba masak Khangsi Marup masak Khangsi khoi kuki pungna mai khoi Yeknaba nate maitai pungna mai khoi Yeknaba nate naga pungna mai akhoi the laibaki against the fattaba tawrapa khara khaktugi wani punamak praja misam mayam punamak khoina loina lana lawgudaba nate
mapandagi sangaiba lai paiba pattaba khak dugi wani ajariba madu thina bhona bada madu ngang na bhona bada ekoi leminer ba machine juju loina ekoi machine kaina na machine madu madu to bigano machine khatang di jaga jaga gi kun lekai lekai da lebiri ba ima sing adu ka volunteer sing please how ki bahau pre sigi matung da di noina kana kumba drug am pharasu na sana warpi gano kubi gano ba kangrup bi sakhine ba natragana amagi sakhine ba drug phare na khalusu uran ba phare na khalusu nongmai yauna phare na khalusu amma yauna phare khalusu marang na kuda leba police sing da sinabiyo adu oragadi any allegation do upai